Churachandpur Dagi Kangpokpi Phaoba tampak lam phaodana chingthakta chatpa yanaba handak Semkhiba Lambi paring Asida state amadi central forcing Thamjillakpa Yaroi haina Kuki CSO shing amadi Kuki khunja singna athingba pire hairi Hiramasigi matangda presna phangba thazaba yaba paugi likhun amagi matung inna Bishnupur district ki Torbung Kangwai maning chingthak lambi dagi hauraga German road phaodana Bishnupur district ki Nongchup ching mathakta leiba Kuki sing mathak Khul sing mathang phaodana laklaga National Highway nakan Kotlen 0 point ireng naga New IT Road Kangchup maning Kharam Leilon Konsa khul phaodana laklaga leimakhong chingthak lambi dagi Kangpokpi Phaoba chatliba lambi ase Kuki singi aronba lambi ama oina sizinanabagi damak Semkhiba lambi asida drugs lona yadaba khutchu khulai amade Kuki lalobu sing hondok khonjin tawduna lakle asigumba aronba thabak sing asi thingnaba athingba piraktanaba lambi asida security forcing deploy tawsilaktanaba Kuki singna akanba pressure kaya piri mamangdasu hariba lambi asigi mafam kharada Central Forcing Thamnaba Kayarak Honakre, Adubu Kuki CSO Singna Akanba Mongda political pressure Kaya Piduna, Hariba Lambi Asida Security Forcing deployed Taubangam Danalakle, TOMTV na Fangba Pau Amagi Matung Inna, Housing Tokriba Irangasiga Mari Lainana Nong Makeup Nabagi Taudo Kaya Tokriba Si Tingnaba, Home Department Tampagamadi Chingalona Bama Fam Sing da Sariba Bunker Sing Lautok Pagaloinada. Churachandpur Dagi Kangpokpi Samnariba Lambi Asida Security Forcing Thamnaba Khanaba Haukre hairi Nakalamaramda Kuki Singna so hariba Lambi Asida Central Forcing deploy tawsilaktanaba akanba mawongda political lobby tawnari haina pawasina makhatari